ꯑꯗꯨꯝ ꯔꯨꯝ ꯅꯝꯕꯔ 39 ꯍꯥꯏꯅ ꯈꯪꯅꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯂꯩꯕ ꯑꯔꯣꯟꯕ ꯀꯥ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯇꯥꯕꯤꯈ꯭ꯔꯕ꯭ꯔꯥ? ꯔꯨꯝ ꯅꯝꯕꯔ 39ꯒꯤ ꯃꯇꯥꯡꯁꯤ ꯃꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯅꯣꯔꯣꯛꯀꯨꯝꯕ ꯂꯩꯕꯥꯛꯁꯤꯗꯒꯤ ꯁꯤꯔꯁꯨ ꯁꯤ ꯆꯪꯉꯁꯨ ꯆꯪ ꯍꯥꯏꯅ ꯆꯦꯟꯊꯣꯔꯛꯈꯤꯕ ꯍꯥꯟꯅ ꯀꯤꯝ ꯖꯣꯡ ꯎꯟꯒ ꯅꯛꯅꯔꯝꯕꯒꯨꯝꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥꯟ ꯗꯤꯐꯦꯛꯇꯔꯁꯤꯡꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯟꯅꯔꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯚꯥꯞꯅ ꯁꯥꯒꯠꯂꯒ ꯄꯪꯍꯥꯏ ꯍꯥꯏꯕ ꯅꯠꯇꯦ꯫ ꯂꯩꯕꯥꯛ ꯑꯃ ꯉꯥꯛꯄ ꯁꯥꯁꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯁꯦꯜꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯤꯍꯨꯜ ꯆꯣꯡꯍꯟꯗꯧꯔꯤꯕꯅꯤ꯫ ꯂꯤꯡꯉ ꯂꯤꯡꯉꯕ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯁꯛꯇꯤ ꯂꯩꯔꯕ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯒ ꯊꯣꯡ ꯃꯥꯟꯅꯅꯕ ꯃꯨꯛꯅꯕ ꯌꯥꯅꯅꯕ ꯅꯤꯌꯝ ꯆꯨꯝꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯤ ꯏꯔꯩ ꯂꯩꯇꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯦꯜ ꯇꯥꯜꯂꯤ ꯍꯥꯏꯕ ꯑꯗꯨꯝ ꯍꯥꯟꯅ ꯈꯪꯕꯤꯔꯕ꯭ꯔꯥ? 2004ꯒꯤ ꯃꯇꯝꯅꯤ꯫ ꯄꯣꯠꯆꯩ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕ ꯑꯦꯚꯔ ꯌꯨꯅꯤꯛ ꯀꯧꯕ ꯖꯍꯥꯖ ꯑꯃ ꯆꯥꯏꯅꯥꯗꯒꯤ ꯂꯥꯛꯇꯨꯅ ꯌꯨꯑꯦꯁꯀꯤ ꯅ꯭ꯌꯨꯌꯣꯔꯛ ꯍꯥꯏꯔꯤꯕ ꯍꯤꯊꯥꯡꯐꯝꯁꯤꯗꯩꯗ ꯊꯨꯡꯂꯩ꯫ ꯅꯨꯃꯤꯠꯁꯤꯗ ꯄꯣꯠ ꯍꯣꯟꯅꯕ ꯖꯍꯥꯖ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯥꯏꯟ ꯀꯥꯏꯕ ꯄꯣꯠ ꯈꯔ ꯍꯣꯟꯖꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯔꯣꯟꯕ ꯄꯥꯎ ꯐꯪꯕꯗꯒꯤ FBI ꯑꯃꯗꯤ ꯃꯤꯁꯇꯔ ꯕꯣꯟꯒꯨꯝꯕ ꯁꯤꯀ꯭ꯔꯦꯠ ꯁꯥꯔꯚꯤꯁ ꯑꯦꯖꯦꯟꯁꯤꯡ ꯍꯤꯊꯥꯡꯐꯝꯁꯤꯗ ꯊꯧꯖꯤꯜꯂꯛꯄ ꯖꯍꯥꯖꯁꯤꯡ ꯃꯈꯣꯏ ꯉꯁꯥꯏꯗꯒꯤ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯥꯏꯟ ꯀꯥꯏꯕ ꯄꯣꯠꯇꯨ ꯃꯣꯏꯅ ꯐꯥꯕꯗꯤ ꯐꯥꯈꯤ, ꯑꯗꯨꯕꯨ ꯃꯣꯏꯅ ꯐꯥꯔꯤꯕ ꯄꯣꯠꯁꯤꯗꯤ ꯃꯈꯣꯏꯅ ꯅꯣꯡꯗ ꯁꯨꯡꯈꯟ ꯈꯟꯖꯤꯜꯂꯨꯗꯕ ꯃꯈꯜꯒꯤ ꯄꯣꯠ ꯑꯣꯏꯔꯝꯈꯤ꯫ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ? ꯃꯊꯛꯇ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡꯅ ꯅꯟꯁꯤꯜꯂꯒ ꯃꯈꯥꯗ ꯀꯥꯈꯜ ꯀꯌꯥ ꯌꯥꯎꯔꯝꯈꯤ꯫ ꯀꯥꯈꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕꯁꯤ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯖꯋꯥꯍꯔ ꯅꯕꯣꯗꯌꯥ ꯕꯤꯗ꯭ꯌꯥꯂꯌꯥ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝꯗ ꯌꯥꯝ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯅꯅꯕ ꯚꯦꯛꯇꯔ ꯇꯨꯇꯣꯔꯤꯌꯦꯜꯁ ꯏꯝꯐꯥꯜꯅ ꯀ꯭ꯂꯥꯁ 6 ꯑꯃꯁꯨꯡ 9ꯒꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯔꯥꯁ ꯀꯣꯔꯁ ꯍꯧꯖꯒꯗꯧꯔꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯔꯤꯛ 19ꯗꯒꯤ ꯍꯧꯖꯒꯗꯕ ꯀꯣꯔꯁ ꯑꯁꯤ 45 ꯗꯦꯖ ꯆꯠꯊꯖꯒꯅꯤ꯫ ꯏꯟꯇꯔꯅꯦꯠ ꯐꯦꯁꯤꯂꯤꯇꯤ ꯂꯩꯕ ꯃꯐꯝ ꯑꯃꯍꯦꯛꯇꯗꯒꯤ ꯌꯥꯎꯕ ꯌꯥꯔꯒꯗꯕ ꯀꯣꯔꯁ ꯑꯁꯤ ꯌꯥꯎꯕꯤꯍꯧꯗꯨꯅ ꯅꯕꯣꯗꯌꯥꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯍꯧ꯫ ꯂꯣꯏꯅꯅ ꯇꯨꯇꯣꯔꯤꯌꯦꯜꯁ ꯑꯁꯤꯒꯤ ꯀ꯭ꯂꯥꯁ 10 ꯕꯣꯁꯦꯝꯒꯤ ꯔꯤꯒꯨꯂꯔ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁꯁꯨ ꯂꯥꯛꯂꯤꯕ ꯇꯥꯔꯤꯛ 19ꯁꯤꯗꯒꯤ ꯍꯧꯖꯔꯒꯅꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯄꯤꯖꯔꯤꯕ ꯀꯟꯇꯦꯛ ꯗꯤꯇꯦꯜꯁꯤꯡ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯌꯨ꯫ ꯀꯥꯈꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯁꯦꯜ US ꯗꯣꯂꯔ ꯖꯥꯂꯤ ꯅꯣꯠ 100 ꯉꯥꯛꯇꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯉꯛꯂꯤꯕꯗꯤ ꯁꯦꯜ ꯃꯌꯥꯝꯗꯨ ꯖꯥꯂꯤ ꯅꯣꯠꯅꯤ, ꯁꯦꯡꯗꯕ ꯄꯩꯁꯥꯅꯤ ꯍꯥꯏꯕꯁꯤ ꯍꯟꯖꯤꯟ ꯊꯨꯞꯇꯅ ꯄꯥꯏꯗꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯌꯦꯡꯂꯐꯥꯎ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯈꯨꯗꯛꯇ ꯃꯗꯨ ꯖꯥꯂꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯖꯥꯂꯤ ꯅꯣꯠ ꯑꯣꯏꯖꯔꯒꯁꯨ ꯃꯗු ꯀꯌꯥꯝ ꯍꯩꯅ ꯁꯥꯔꯛꯈ꯭ꯔꯒꯦ ꯍꯥꯏꯕꯕꯨ ꯆꯨꯝꯅꯩ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯈꯨꯠꯂꯥꯏ ꯊꯥꯗꯨꯅ ꯌꯦꯡꯕꯗ ꯐꯥꯎ ꯃꯗꯨ ꯖꯥꯂꯤ ꯅꯣꯠꯅꯤ ꯍꯥꯏꯕꯁꯤ ꯍꯟꯖꯤꯟ ꯈꯪꯕ ꯉꯝꯅꯈꯤꯗꯦ꯫ ꯌꯥꯝ ꯉꯛꯅꯤꯡꯉꯥꯏꯅꯤ, ꯑꯁꯦꯡꯕ US ꯗꯣꯂꯔꯒ ꯄꯨꯟꯅ ꯊꯝꯃꯤꯟꯅꯕꯗ ꯐꯥꯎ ꯑꯁꯦꯡꯕ ꯁꯦꯜꯗꯨ ꯑꯣꯏꯅ ꯖꯥꯂꯤ ꯃꯥꯜꯂꯛꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯥꯛꯇꯧꯔꯤꯕ ꯋꯥꯍꯪꯗꯤ ꯑꯁꯨꯛ ꯃꯄꯨꯡ ꯐꯥꯕ ꯀꯥꯎꯟꯇꯔꯐꯤꯠ ꯖꯥꯂꯤ ꯅꯣꯠꯁꯤꯡ ꯑꯁꯤ ꯃꯁꯤ ꯀꯅꯥꯅ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯊꯑꯣꯏꯅ ꯁꯥꯔꯛꯂꯤꯕꯅꯣ ꯑꯃꯗꯤ ꯃꯁꯤ ꯆꯞ ꯆꯥꯕ ꯀꯗꯥꯏꯗ ꯁꯥꯔꯛꯄ ꯑꯣꯏꯔꯖꯥꯠꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ꯫ US ꯂꯩꯉꯥꯛꯅ ꯈꯨꯗꯛꯇ ꯈꯪꯈꯤ ꯃꯗꯨꯗꯤ ꯑꯁꯨꯛ ꯃꯄꯨꯡ ꯐꯥꯕ ꯖꯥꯂꯤ ꯅꯣꯠꯁꯤ ꯁꯦꯝꯒꯦ ꯍꯥꯏꯔꯒꯗꯤ ꯊꯥꯛ ꯋꯥꯡꯕ ꯇꯦꯛꯅꯣꯂꯣꯖꯤ, ꯑꯐꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯗꯕ ꯌꯥꯔꯣꯏ꯫ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯖꯥꯂꯤ ꯅꯣꯠꯁꯤ ꯐꯣꯔꯦꯟꯁꯤꯛ ꯑꯦꯅꯥꯂꯤꯁꯁꯤꯡꯗ ꯅꯩꯅꯍꯜꯂꯨꯕꯗ ꯑꯦꯅꯥꯂꯤꯁꯁꯤꯡꯗꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯃꯤꯠ ꯊꯥꯖꯕ ꯉꯝꯅꯔꯝꯗꯦ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯆꯞ ꯃꯥꯟꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯁꯤ ꯁꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯈꯣꯏ ꯑꯆꯝꯕꯗꯤ ꯑꯝꯇ ꯅꯠꯇ꯭ꯔꯦ, ꯍꯨꯔꯥꯟꯕ ꯃꯆꯥ ꯃꯁꯨꯅ ꯄꯦꯠ ꯅꯝꯕ ꯖꯥꯂꯤ ꯅꯣꯠꯇꯨ ꯁꯤꯗꯤ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯐꯥꯏꯕꯔꯒꯤ ꯃꯁꯜꯁꯤꯡ, ꯍꯛꯂꯤꯕ ꯅꯃꯨꯅꯥꯁꯤꯡ ꯑꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯑꯁꯦꯡꯕꯁꯤꯗꯒꯤ ꯍꯦꯟꯅ ꯊꯥꯛ ꯋꯥꯡꯕ ꯍꯦꯜꯂꯤ꯫ ꯁꯤꯗꯤ ꯕꯦꯡꯀꯤ ꯇꯦꯂꯔ ꯑꯃꯅ ꯐꯥꯎ ꯖꯥꯂꯤꯅꯤ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯐꯣꯔꯦꯟꯁꯤꯛ ꯑꯦꯅꯥꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯤꯒꯤ ꯄ꯭ꯔꯦꯛ ꯂꯥꯎꯕ ꯖꯥꯂꯤ ꯅꯣꯠꯁꯤꯕꯨ US ꯂꯩꯉꯥꯛꯅ ꯁꯨꯄꯔ ꯅꯣꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕꯒ ꯂꯣꯏꯅꯅ ꯃꯁꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯅ ꯄ꯭ꯔꯖꯥꯁꯤꯡꯗ ꯍꯟꯅ ꯄꯥꯎꯖꯦꯜ ꯄꯤꯈꯤ꯫ US ꯂꯩꯉꯥꯛꯅ ꯁꯨꯄꯔ ꯅꯣꯠꯀꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯀꯗꯥꯏꯗ ꯀꯅꯥꯅ ꯁꯥꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯕ ꯈꯪꯗꯣꯛꯅꯅꯕ ꯔꯣꯌꯦꯜ ꯆꯥꯔꯝ ꯑꯃꯗꯤ ꯁ꯭ꯃꯣꯀꯤꯡ ꯗ꯭ꯔꯦꯒꯟ ꯍꯥꯏꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯅꯤꯁꯤ ꯂꯣꯟꯆ ꯇꯧꯈꯤ꯫ ꯃꯈꯣꯏꯅ ꯑꯍꯥꯟꯕꯗ ꯈꯜꯂꯨꯏ ꯁꯨꯄꯔ ꯅꯣꯠꯁꯤ ꯃꯁꯤ ꯑꯦꯁꯤꯌꯥꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯒꯦꯡ ꯈꯨꯠꯄꯨ ꯑꯃꯅ ꯁꯦꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯤꯡꯅꯕ
Asian gang leader khara America dagi farga phudelaga machin hangbadadi mapung farba jali note se masi makhoina semba nate makhoidi supna dai chai thokpa yawbane super notes di North Korea dagi thajlakpane haiba khangba ngamlakhi Jairux da Kim Jong Un ga hana naknaramba mabu yadabdi US da changja phamlo bu chansilakiba North Korea gi phamjaw pairambadugumba high ranking defector kharana so super note ge horok phamsei masin North Korea soidana oigani dana phongdoklakhi amadi masai makhoina room number 39 haina khangnabadugumba yam sathina Aronba Kaa amale hariba kaa stage sungba soidana oigani dana makhoina phongdorakhi makhoina makhatana phongdorakpada room number 39 masigi kaa sei pung kunbali khulai matik chana parabadugumba garchingna krikrik ina ngak senduna lei amdi kaa stage da yam akhanaba mioi khara khaknatana kanam changbi yade Kasigi maroi basina rangi thobure loribu nupisna Supreme Leader Kim Jong Un gi machanupi Kim Yo Jong ne Room number 39 is a three bathabuk sing se masya phunwai thabuk te mata yaudre ain fazana kai bathabak ngakdani Kasta phumnaga Kim Jong Un na terrorist organization sing amadi atai dictator sing da bomb top lan gi khulai sing su yoli haidi Mapan lebak sing da thado kinaba makhal matel ni sa sung gi aruba thabuk sing so Kasta pangthui Masda natan prithivisi gi khwai haising laba hekar khraso Kasta phamli haidi Makhoina mai pangna chathakiba cyber crime masing monthungna yamkhre 2016 da so North Korean hackers sinasna even Europe Federal Reserve ki system phawba hack toraki amadi $1 billion hurana bahana rakhi madumukti mai pakide moigi site banan lan mama yorpudagi banan si amaru oi haribasi masidane adubo masigi mamangna tongan ba bank singdagi $81 million mai pangna huran kibagi wadi laikre isamsamna room number 39 se masin North Korea gi black market headquarter ni haibani mi kharana khalle prithibigi ni sapu sa ayam se masi South America amadi Mexico da sungbane adubo madu aran bane ni sai matang de khoi Asia di ayam ba paktak sandolapane drug makal khudingmak North Korea Myanmar Thailand asin bolibak sung state yam komna sungi Golden Triangle ki matang da sodom hana soidana tabiramani khanjai Room number 39 is a three bafatra bathabak thokai sing stage lakba yamna black money sei lan gi khutsukulai madi nuclear program da hijin ba amadi Kim Jong Un gi hendong na ke thong mok tok punsi mahing da hijin bana leibak praja di ayam mana pattan na lai rai lan mi phaw chab tak phang da bai wari mamang na samjakre Room number 39 gi matang sei hauju phaw da khangna ra wa khra du kamni panjari ba Kastai ahen baruna thuf kari chathari haibadi ai koina khangde